ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯑꯥꯔꯒꯤ ꯃꯇꯝꯗ ATꯒꯤ ꯇꯦꯡꯒꯣꯂꯣꯏ 90 ꯐꯥꯒꯠꯈ꯭ꯔꯦ ꯂꯥꯏꯔꯕꯁꯤꯡꯒꯤꯗꯃꯛ PMJAYꯒꯤ ꯃꯈꯥꯗ ꯊꯥꯗꯔꯛꯂꯤꯕ ꯁꯦꯟꯐꯝ ꯐꯣꯡꯅ ꯂꯨꯠ ꯇꯧꯔꯕ꯭ꯔꯥ ꯍꯪꯅꯔꯛꯂꯦ ꯁꯦꯟꯇꯤꯃꯤꯇꯔ 9 ꯁꯥꯡꯕ ꯅꯨꯡ ꯒꯣꯜ ꯕ꯭ꯂꯥꯗꯔꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦ Delimitation ꯇꯧꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯃꯨꯠꯊꯠꯅꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ MMTUꯅ ꯐꯣꯡꯗꯣꯔꯛꯂꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯁꯥꯔꯤꯕ ꯄ꯭ꯔꯤꯐꯦꯕ꯭रिꯀꯦꯇꯦꯗ ꯍꯥꯎꯁ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯇꯦꯟꯗꯔ ꯇꯧꯗꯨꯅ ꯊꯕꯛ ꯁꯨꯔꯝꯂꯦ ꯍꯥꯏꯅ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ PRꯒꯤ ꯃꯇꯝꯗ ATꯒꯤ ꯇꯦꯡꯒꯣꯂꯣꯏ 90 ꯐꯥꯒꯠꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ CBI ꯑꯃꯁꯨꯡ ꯑꯇꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯇꯦꯡꯒꯣꯂꯣꯏ 90 ꯐꯥꯒꯠꯈ꯭ꯔꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯗꯨꯅ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯐꯤꯕꯝ ꯍꯟꯖꯤꯜꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯑꯥꯔꯃꯤ ꯆꯤꯐ ꯑꯁꯦꯝ ꯀꯥꯅꯟ ꯌꯥꯎꯅ ꯇꯦꯡꯒꯣꯂꯣꯏ 90 ꯐꯥꯒꯠꯈꯤꯕꯅꯤ ꯗꯦꯛꯀꯥꯟ ꯍꯦꯔꯥꯜꯗꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯑꯥꯔꯃꯤ ꯆꯤꯐ ꯑꯁꯦꯝ ꯀꯥꯅꯟꯕꯨ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯦꯁ ꯀꯌꯥꯗ ꯆꯦꯟꯅꯕꯒꯤꯗꯃꯛ CBIꯅ ꯐꯥꯒꯠꯈꯤꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯣꯟ ꯀꯣꯟꯕ ꯑꯣꯏꯅ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ATꯒꯤ ꯃꯤꯑꯣꯏ 6 ꯄꯨꯂꯤꯁꯅ ꯐꯥꯒꯠꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯂꯥꯏꯔꯕꯁꯤꯡꯒꯤꯗꯃꯛ PMJAYꯒꯤ ꯃꯈꯥꯗ ꯊꯥꯗꯔꯛꯂꯤꯕ ꯁꯦꯟꯐꯝ ꯐꯣꯡꯅ ꯂꯨꯠ ꯇꯧꯔꯕ꯭ꯔꯥ ꯍꯪꯅꯔꯛꯂꯦ ꯂꯥꯌꯦꯡꯕꯗ ꯆꯪꯈꯤꯕ ꯁꯦꯟꯐꯝꯗꯒꯤ ꯂꯧꯊꯣꯛꯈꯤꯕꯒꯤ ꯁꯦꯟꯐꯝꯅ ꯍꯦꯟꯕꯒꯤ ꯃꯦꯁꯦꯖ ꯂꯥꯛꯂꯦ ꯏꯟꯗꯤꯌꯥꯒꯤ ꯂꯥꯏꯔꯕ ꯃꯤꯌꯥꯝꯅ ꯑꯅꯥ ꯂꯥꯌꯦꯡ ꯆꯠꯊꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕꯒꯤꯗꯃꯛ ꯍꯧꯗꯣꯛꯈꯤꯕ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯖꯟ ꯑꯔꯣꯒ꯭ꯌ ꯌꯣꯖꯅꯥ PMJAYꯒꯤ ꯁꯦꯟꯐꯝꯁꯤꯡ ꯊꯥꯗꯣꯛꯄꯗ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯔꯤꯝꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯆꯠꯊꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯀꯠꯁꯤꯡ ꯂꯥꯛꯂꯦ ꯂꯥꯏꯔꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯔꯗ ꯑꯣꯏꯔꯒꯁꯨ ꯃꯇꯦꯡ ꯑꯣꯏꯗꯨꯅ ꯑꯅꯥ ꯂꯥꯌꯦꯡ ꯆꯠꯊꯕ ꯃꯇꯝꯗ ꯋꯥꯈꯜ ꯋꯥꯗꯅ ꯂꯥꯌꯦꯡꯕ ꯌꯥꯅꯕꯒꯤꯗꯃꯛ ꯍꯧꯗꯣꯛꯈꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯃꯁꯥꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖ ꯑꯗꯨꯒ ꯇꯁꯦꯡꯅ ꯂꯥꯌꯦꯡꯕꯗ ꯆꯪꯈꯤꯕ ꯁꯦꯜ ꯑꯗꯨꯒ ꯈꯦꯟꯅꯅ ꯂꯥꯛꯄ ꯊꯦꯡꯅꯔꯦ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯂꯥꯌꯦꯡꯁꯪ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯆꯂꯥꯏꯕ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡ ꯆꯠꯊꯔꯨꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯊꯦꯡꯅꯔꯛꯄꯗꯒꯤ ꯖꯨꯂꯥꯏ 5ꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗꯁꯨ ꯋꯥꯀꯠꯄ ꯂꯩꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯋꯥꯀꯠꯆꯦꯔꯣꯜ ꯑꯗꯨꯗ ꯁꯤꯔꯤꯕ ꯃꯔꯨꯑꯣꯏꯕ ꯃꯔꯥꯜꯁꯤꯡꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯆꯠꯈꯤ ꯂꯣꯏꯅꯅ ꯁꯦꯜ ꯊꯨꯝꯒꯤ ꯑꯣꯏꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯐꯪꯅꯕꯒꯤꯗꯃꯛ PMJAYꯒꯤ ꯍꯦꯜꯊ ꯀꯥꯔꯗ ꯑꯁꯤ ꯖꯨꯟꯒꯤ 1ꯗ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯗꯨꯅ ꯁꯤꯖꯤꯟꯅꯕ ꯌꯥꯈꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯥꯌꯦꯡꯕ ꯑꯁꯤ ꯁꯦꯜꯁꯨ ꯈꯔ ꯆꯪꯒꯗꯕ ꯑꯣꯏꯕ ꯃꯔꯝꯅ ꯍꯦꯜꯊ ꯀꯥꯔꯗ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯂꯧꯗꯨꯅ ꯂꯥꯌꯦꯡꯕꯒꯤ ꯃꯊꯧ ꯇꯥꯕꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯔꯛꯈꯤ ꯃꯈꯥ ꯇꯥꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯕꯅꯆꯤꯡꯕꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯍꯤꯗꯥꯛ ꯌꯣꯟꯐꯝ ꯑꯃꯗꯒꯤ ꯂꯧꯅꯕ ꯈꯪꯍꯜꯂꯛꯈꯤ ꯃꯈꯣꯏꯅ ꯁꯞꯄ꯭ꯂꯥꯏꯌꯔꯅꯤ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯂꯧꯍꯜꯂꯤꯕ ꯐꯥꯔꯃꯥꯁꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯤꯗꯥꯛ ꯂꯩꯕ ꯃꯇꯝꯗ ꯁꯦꯜ ꯍꯦꯟꯖꯜꯍꯧꯕ ꯃꯥꯟꯕꯒꯤ ꯇꯥꯡꯀꯛꯁꯤꯡ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯅ ꯃꯊꯧ ꯇꯥꯔꯤꯕꯁꯤꯡ ꯑꯁꯤ ꯐꯪꯍꯜꯂꯦ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯦꯟꯅ ꯉꯥꯡꯅꯔꯨꯕꯁꯨ ꯇꯧꯍꯩꯗꯦ ꯐꯥꯔꯃꯥꯁꯤ ꯐꯝꯂꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯑꯣꯏꯐꯝ ꯊꯣꯛꯇꯦ ꯍꯥꯏꯔꯨꯕꯗꯒꯤ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯈꯤꯕ ꯐꯥꯎꯕ ꯌꯥꯎꯈꯤ ꯀꯝꯄ꯭ꯂꯦꯅꯦꯟꯠ ꯑꯗꯨꯅ ꯔꯤꯝꯁꯀꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯑꯣꯊꯣꯔꯤꯇꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯈꯣꯏꯅ ꯀꯦꯃꯣꯊꯦꯔꯥꯄꯤ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯥꯌꯦꯡꯕꯗ ꯃꯊꯧ ꯇꯥꯕꯁꯤꯡ ꯑꯗꯨ ꯆꯠꯊꯔꯕ ꯃꯇꯨꯡꯗ ₹1,90,000 ꯇꯥꯔꯦ ꯍꯥꯏꯅ ꯈꯪꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯒꯤ ꯍꯦꯜꯊ ꯀꯥꯔꯗꯀꯤ ꯋꯥꯂꯦꯠꯇꯒꯤ ꯁꯦꯜ ꯀꯛꯈꯤꯕꯒꯤ ꯃꯦꯁꯦꯖ ꯂꯥꯛꯄ ꯃꯇꯝꯗꯗꯤ ₹1,53,000 ꯍꯦꯟꯅ ꯂꯥꯛꯄ ꯊꯦꯡꯅꯈꯤ ꯃꯦꯁꯦꯖ ꯑꯁꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯋꯥꯀꯠꯅꯕꯒꯤꯗꯃꯛ ꯆꯦ ꯄꯤꯁꯤꯟꯈꯤ ꯂꯣꯏꯅꯅ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯀꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯃꯁꯥ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯍꯥꯛꯅ ꯋꯥꯀꯠꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯗꯦ GSTꯒꯤ ꯃꯇꯥꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯄ ꯌꯥꯎꯈꯤ ꯑꯃꯔꯣꯝꯗ ꯁ꯭ꯇꯥꯐꯁꯤꯡꯒꯤꯗꯃꯛ ꯁꯦꯟꯐꯝ ꯑꯗꯨ ꯀꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯂꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯄꯣꯛꯍꯜꯂꯦ ꯃꯔꯝ ꯆꯥꯗꯨꯅ ꯂꯥꯏꯔꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯥꯗꯔꯛꯂꯤꯕ ꯁꯦꯟꯐꯝ ꯑꯁꯤꯗꯒꯤ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯂꯧꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯥꯎꯅ ꯆꯤꯡꯅꯕ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯑꯣꯏꯅ ꯊꯤꯖꯤꯟꯕꯤꯗꯨꯅ ꯆꯃꯝꯅꯕ ꯊꯣꯛꯍꯜꯂꯤꯕ ꯑꯃꯗꯤ ꯑꯍꯦꯟꯕ ꯁꯦꯜ ꯂꯧꯊꯣꯛꯈꯤꯕꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕꯤꯕ ꯄꯥꯝꯃꯤ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯅꯁꯨ ꯃꯤꯌꯥꯝꯒꯤ ꯊꯥꯗꯔꯛꯂꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯗꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯁꯦꯟꯇꯤꯃꯤꯇꯔ 9 ꯁꯥꯡꯕ ꯅꯨꯡ ꯒꯣꯜ ꯕ꯭ꯂꯥꯗꯔꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯃꯁꯥꯒꯤ ꯆꯍꯤ 35ꯔꯣꯝ ꯇꯃꯛ ꯉꯥꯏꯔꯤꯕꯤ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯒꯣꯜ ꯕ꯭ꯂꯥꯗꯔꯗꯒꯤ ꯁꯦꯟꯇꯤꯃꯤꯇꯔ 9 ꯁꯥꯡꯕ ꯅꯨꯡ ꯑꯃ ꯃꯥꯏ ꯄꯥꯛꯅ ꯂꯧꯊꯣꯛꯄ ꯉꯝꯈ꯭ꯔꯦ ꯂꯦꯄ꯭ꯔꯣꯁꯀꯣꯄꯤ ꯁꯔꯖꯔꯤꯒꯤ ꯃꯇꯦꯡꯅ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯏꯔꯤꯛ ꯌꯨꯝꯐꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯤꯇꯜ ꯀ꯭ꯂꯤꯅꯤꯛꯇ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯔꯛꯄꯗ ꯒꯣꯜ ꯕ꯭ꯂꯥꯗꯔ ꯑꯗꯨ ꯂꯧꯊꯣꯛꯄꯗ ꯅꯨꯡ ꯑꯗꯨ ꯌꯥꯎꯔꯝꯕꯅꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯔꯤꯝꯁꯀꯤ ꯁꯔꯖꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯍꯧꯖꯤꯛꯅ ꯂꯤꯇꯜ ꯀ꯭ꯂꯤꯅꯤꯛꯇ ꯚꯤꯖꯤꯇꯤꯡ ꯁꯔꯖꯟ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕ ꯗꯣꯛꯇꯔ ꯁꯥꯄꯝ ꯑꯣꯄꯦꯟꯗ꯭ꯔꯣꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯗꯣꯛꯇꯔ ꯑꯣꯄꯦꯟꯗ꯭ꯔꯣꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯃꯤꯑꯣꯏꯕꯒꯤ ꯒꯣꯜ ꯕ꯭ꯂꯥꯗꯔꯗ ꯅꯨꯡ ꯂꯩꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯑꯗꯨꯕꯨ ꯃꯦꯗꯤꯀꯦꯜꯒꯤ ꯂꯤꯇꯔꯦꯆꯔꯗ ꯁꯦꯟꯇꯤꯃꯤꯇꯔ 9ꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯂꯩꯇꯦ ꯍꯥꯏꯅ ꯊꯦꯡꯅꯩ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯔꯥꯡ ꯊꯥꯡ ꯊꯥꯔꯒ ꯂꯧꯊꯣꯛꯂꯤꯕ ꯅꯨꯡ ꯑꯁꯤꯗꯤ ꯁꯦꯟꯇꯤꯃꯤꯇꯔ 9 ꯁꯥꯡꯉꯤ ꯃꯁꯤ ꯌꯥꯝꯅ ꯇꯥꯡꯕ ꯀꯦꯁ ꯑꯃꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯅꯥꯕ ꯅꯨꯄꯤ ꯑꯁꯤ ꯄꯨꯈꯠꯂꯕ ꯃꯇꯨꯡꯗ ꯑꯜꯇ꯭ꯔꯥꯁꯥꯎꯟꯗ ꯂꯧꯈꯤ
Ultrasoundgi resultasu nung adu centimeter 9 lom chawi haina taklakhi. Thang thaduna potsak adu lawthoklaga onbada centimeter 9 oirambane. Gallbladder aduda nung asikhak natana atay lengoi gumba makup mayam amasu yaurami. Delimitation tawgani Hairibasi Yelhoume sing Muthatnaba Thouong ni haina Mmta na phongdorakli. Ministry of Home Affairs MHA gi makhada leiba Census of India na Manipur state ki oina ing 2013 ki April dagi hauna mikok thiraga leiriba mising adugi data da yumfam oiraga delimitation tawani Hairibasi leibak asigi Yelhoume sing Muthatnaba thangzilakpa aphongba lalong amani haina Maitai Tribe Union MMTU ki convener Youth Wing Haubisam Surgeon na thadorakpa cherol amana phongdorakli. Cherol asina ha United Nations ki makhada July 13 asi malemgi misingi numitpu nahasingbu makhoigi aningba apamba adu maningtamna phongdok chabada pukning thogatpiba haibasida palan tawri palan asi hojik oiriba Manipurgi nahasingna kangaunaba lamuknaba phibam amada leiriba asida UN gi pangthokliba palan asi aduki matik maru oiri lan gumba saktam amada lamdam asigi nahasingi punsi kangkhong chairakli lamthungpham palepham khanglaktri mitop miyancha kayana leptana language chansilakpa lamdam asigi Yelhoume oiriba ingkhalakliba nahasingda achauba safu amadi akiba kaya piri Cherol asina makha taraduna hai Manipurda Myanmar Bangladesh amadi atay lebak singdagi changsilakpa mitop miyancha kaya lay haibasi pumnamakna khangnaraba wafamni India gi leiriba law singna mitop miyancha khandokpagi thabak amata tawduna census amadi delimitation tawbagi wafam khaktamak warep lawba haibasi nakal amatagi yengba achauba aranba amani asoiba amagi mathangda asoiba ama muk henjina tawshinbagi thawongni Supreme Court ki yathang matong ina pangthokadoriba census amasung delimitation gi thabak asigi mangoinana Myanmar national kaya changsilaktuna leiriba Mizoram dadi mitop khandokpa amadi biometric lawbagi kumang yangsina changsinba uri census ki thabak asi masing hengatpagi chayetnaba leiba maramna pangthokpa yaroi haina Census of India Act 1948 na mayek sengna palli haibasidi India lengakna usinadri Cherol asina makhata na hai India lengakna India si mitop singi dharmasala oheloi haina phongna lauraga karigidamak Manipur bu mitop singi dharmasala ohelibano India lengakna mitop changlakpa thingnabagidamak Foreigners Act 1946 Manipur da karigi chatna hanjibano masigi mathakta mitop changlakpa thingnabagidamak Passport Act 1920 Registration Act 1939 leirabasu law sing asi Manipur da chatnabagi mami amata tadri India government na mitop changlakpa thingnabagidamak semliba Foreigners Act 1946 pu hena chachin handuna provision kaya hapchinkhre 1955 da Supreme Court na takibo order amada logi wangmada changlakpa foreigners ni haiba khanglabadi fagatlaga maramda khudakta halankhigedapani haibagi judgment leiri haina Cherol asina phongdorakli Relief camp ta sariba prefabricated house ta construction gi tender tawdana thabak suramle haina Megha Chandrana phongdokre Phubala amadi Saitonda IDP sing lainaba relief camp sariba prefabricated house ase construction tawnabagi tender amata tawdana construction tawramle haina MPCC ke president Kaisa Megha Chandrana phongdokre Wafama sing ase Manipur Pradesh Congress Committee ke president K Megha Chandrana luchingba team amana Manipur gi governor Ajay Kumar Bhalada memorandum pisuluraba matungda paumi singa unaba amada MPCC ke president K Megha Chandrana phongdokhibane mahakna makhata na hai President rule laklaba matungda amuk hairiba thabak sing asi subasu lepkhide asigumba phibam mayam sing asina relief camp ta leiriba IDP sing asina nganna nauna sariba asida hongjilakadaba adusu yadre masina maram oiraga IDP sing da nungaitaba phawhale karamna work order yaudana tender tawdana thabak sing asi paikhatlibano relief fund dagi lakpa senfam sing asi karamna maram chadana sijinnaribano haibase governor na thijinnaba wafam yauba memorandum bisilamle haikhe Mahakna hai PR lengak asiki chief secretary na IDP sing asi December phawagi manungda makhoi gi mayumayumda hanjin hangani haibagi concrete oiba road map ama state asida leiriba PR lengak amadi central government tagi pibiyo popular lengak ama oinaba hotnabagi thabakti BJP masana tawgadaba thabakni PR laklaba matungda su lamdam asida development amadi ingtampa hanjilakpa haibadusu oide Miyamgi wakatsu tabiduna thabakta onthokpasu udabata natana popular government amasu semba ngamdaba asigumba phibam asida MLA ama oina leirubagi wahanthok leite maram mayam asina assembly dissolve tawraga anauba election ama pangthoklaga miyamgi anauba mihut khanduna lamdam asida ing tapa hanjinaba hotnaba haibase congress ki apambani haikhe